ngasi ayog Jammu gi Akhnur ga mayok na badal laiba terrorist launchpad border security force na mapung fana thugai khre ngarang numidang pung 8 rom taba matamdagi Pakistan army na Jammu sector gi BSF post tamna atat akham laitana akan bamong da kapsilakiba adugi khud hanba oina ngasi ayog BSF na attack adu chathakibane India na chathariba operation Sindur ga mari lainana ngasi ayog chathakiba ahumrak suba joint briefing amada Colonel Sofia Qureshi na media da fongdorakibagi matungina India gi nongchup thangba maikai dasu Pakistan gi lanmi singna drone yauna long range weapon loitering munition amadi fighter jet sizinaduna India gi military site sing da akan mamong da kapsilaki haire Pakistan na India gi air force base sing Udhampur Vuz Pathankot Bathinda yauna tongan mafam kuntarukta nong thakta gi akan mamong da attack chatharakhe loina haukiba nong yai matung pung ama minute ni furom taba matamda Punjab ki air base ta high speed missile sizinaduna target tawrakpagi mathakta health facility singamadi school tamna attack chatharakhe foreign secretary Bikram Misri na haikibada Srinagar Avantipura amadi Udhampur na chingba mafam singda su haksel ga mari lainaba mafam singda lairiba military base ta su Pakistan na target chatharakhe Pakistan na ngasi ayuk pung mangarom tarakpa matamda Turkey na saba biker Yaha 3 kamikaze drone sing sizinaduna Punjab ke Amritsar gi micham miyam da target tawduna attack chatharakhe adubo army gi air defense gun sizinaduna drone adu kapthakhe hojik fawba Indian armed force na Pakistan gi attack adubo ningthi na thengnaduna missile amadi drone kaya mai pakna kapthakhe haire